Leitre Bsf की कांस्टेबल चिंगाखम दीपक की मफमदा मणिपुर गवर्नर यावना इकाई खुमनबा उतख्रे जम्मू एंड काश्मीर की जम्मू इंटरनेशनल बॉर्डर ओरिबा आरएस पुरा सेक्टर की कारकोलादा हौखिबा मे 10 पाकिस्तान चथरखिबा ड्रोन अटैक ता सोकपदगी लाइकनबा ngamdana leikhidraba इम्फाल ईस्ट डिस्ट्रिक्ट की यारिपो ग्यामबे मथक लेकाइदगी 3 सुबह बीएसएफ की कांस्टेबल ओरंबा दीपक चिंगाखम कुनगमाथोय अपोकपा बोन बिहारी की थवाई यावदबा हक्चांग असी नुंगथिल इम्फाल दा पुरखरे इमा लेबा की दमक थवाई ना पोंथा पीख्रबा पर्सनल चिंगाखम दीपक की थवाई यावदबा हक्चांगना इम्फाल की बीर टिकेंद्रजी एयरपोर्ट हेक थुंगलबगा मणिपुर की गवर्नर अजय कुमार बोलाना लुचिंगदुना लेखिद्रबगी मफमदा मपुंग फाबा इकाई खुमनबा उतखी लेखिद्रबगी मफमदा अरोइबा इकाई खुमनबा उतपा अदुदा राज्य सभा की एमपी सु ओरिबा निंगथौ लैसेम सना जावबा लोक सभा की एमपी डॉक्टर अंगोमचा बिमोला कोइजम बीजेपी मणिपुर प्रदेश की प्रेसिडेंट ए सरदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्र एमएलए सिंह मणिपुर पुलिस अमदी बीएसएफ की मकोक थोंगबा ऑफिशियल सिंह अमसुंग इमुंग मनुंगी मियोय सिंगना सरुक याखी तुंगदा लेखिद्रबगी पोंगनफम लमदम यारिपो ग्यामबे मथक लेकाइदा पुदुना अरोइबा मथौ मंगम पांगथोखी लेखिद्रबा असिगी मथौ मंगम पांगथोक्ट्रिंगैगी ममांगदा सुमियामना लेखिद्रबगी मफमदा इकाई खुमनबा उतखी अरोइबा इकाई खुमनबा उतपा अदुदा सरुक याखिबा राज्य सभा की एमपी सु ओरिबा दिंगथौ लैसेम सना जावबना फोंदोखिबदा बीएसएफ की पर्सनल सिंगाखम दीपकना लेखिदबसी थमोय काइबा अमनी चाउथोकचबा अदु फावी महांगना लेबा असिबु येकनबसिंगी मखुता ngangnaba honaba दा लौखिबा थौदांग अमदी मणिपुर मचा अमा ओइना लेबाकीदमक कथोकपा ngamba असिगीदमक चाउथोकचबा पोई लोइनना लेखिद्रबा चिंगाखम दीपक की इमुंग मनुंगना थेंगना हौरिबा अवाबासिंग असि उबदा तासेंगना थमोय काइबा हाइबदु ओइ लेखिद्रबा बीएसएफ की पर्सनल चिंगाखम दीपक की कथोकपगी थौना ngasi मुनाइदना लेहौरगनी मागी थवाइना लाइरमलेंदा इंगना चिंगना लेरुबा ताइबंग सेमा मपुगी मफमदा थौनीजरी हाइना फोंदोखी कुकी मचा अहुम लुपा क्रोर 10 हेंबगी नंबर 4 ग कोनना चुराचानपुर की न्यू लमकादगी फारे मालेम की कैथेल लुपा क्रोर 10 हेंबगी ममल ओइगदबा नंबर 4 ग कोनना कुकी मचा अहुम सिक्योरिटी फोर्स की कांगबुना चुराचानपुर की न्यू लमकादगी फारे हाइरी पुलिस की पाव से नहाई था से तरादा कंगनबा पाव अमा फंगबदगी सिक्योरिटी फोर्स की कांगबुना चिंगननिंगाई ओइबा मओंगदा लाकपा 4 व्हीलर अमा चुराचानपुर डिस्ट्रिक्ट की न्यू लमकादा खामदना चेक तौबा मतमदा मियोय अहुमना गाड़ी अदुदा लोटुना पुरकपा नंबर 4 kg अमगा ग्राम चामगा हुमफुगा मरी फागतपा ngamखी नंबर 4 सिंग अदु तोंगान तोंगानबा सॉब केस मरफू तरा तरेता हाफतुना पुरखिबनी फारबा नंबर 4 अदु चौरांगना मालेम की कैथेलदा लुपा क्रोर 10 लाख मंगा रोंगी ममल ओइगनी नंबर 4 ग कोनना फारबा मियोय अहुम अदु चुराचानपुर डिस्ट्रिक्ट की गौचिन खुफ बैंक जगी मिलुलुन बालफई कुंट्रागा मरी सहेजांग विलेज जगी डेविड नेटिन थांग कुंट्रागा निथोय अमदी एपोलो बैंक जगी लुनखोलान यांखै हुमदोय कवि मखोयदगी मोबाइल फोन अहुम 4 व्हीलर अमा फागतपा ngamखी फागलबा पोलम सिंग अदुगा लोइनना मियोय अहुम अदु मरी लेनबा पुलिस स्टेशन दा नुमित अदुमक्तदा खुसिनखरे हाइरी साउथ काश्मीर की सोपियान भारत की लानमीगा लास्कर ई ताइबागा खुथोकनबदा टेररिस्ट अमा हाटख्रे इंडिया अमदी पाकिस्तान अनी की मरक्ता सेसफायर थमलखिबा लोइनना लाल लेपख्रबा मतुंगदा ngasi ayuk jammu and kashmir ki saruk ama oiriba south kashmir ki sopian district ki manung chanba jinpathar khelar area da laskar e taiba ki terrorist singna bharat ki lanmi singlandarak padagi maikai animakta khuthongna khrei thaudo odu da bharat ki security force ki kangbuna laskar e toiba terrorist ama hatkre hari pau sin hai india ki maikai degi security agency ki kangbuna kha thangba kashmir सोपियान डिस्ट्रिक्ट की अकोइब मफम सिंगदा टेररिस्ट फ्री कश्मीर की पोस्टर थेटपगी थबक चथरिंगैदा अटैक अदु चथरखिबनी मदुदा भारत की लानमी सिंगना हंदुना नोंमै कापदा नाकल अनिमक्ता खुद थोंगनखी नोंमै कामनबा अदुदा लास्कार ई तोइबा अनि सोखिबगा लोइनना अनिना लानथोक्तुना चेनखी हाइरी सर्च ऑपरेशन दा चुराचानपुरदगी खुलाई के आफागतख्रे मफम अनिदगी के CPPWG की लानमी अहुम सुफारे सिक्योरिटी फोर्स की कांगबुना लमदम की चिंग अमदी तंपा की मफम कयादा लेपतना चथरखिबा ऑपरेशन की सरुक अमा ओइना ngarang चुराचानपुर पुलिस स्टेशन की मनुंग चनबा जी खोमुनुम विलेज तगी चथखिबा सर्च ऑपरेशन दा खुलाई पाइबसिंगना लोसिनदुना थमलंबा खुलाई के आफागत पंगमले हाइरी पुलिस की पावसिन हाई ऑपरेशन अदुदा 9mm पिस्टल अमा मैगजीन अमा लोकल मेड सिंगल बैरल गन अमा लोकल मेड हैंड ग्रेनेड अहुम इम्प्रोवाइज बॉम्बी अनि ड्रेस स्मोक सेल अनि स्मोक कैंडल अनि वुड पेयरिंग सेल अनि 38mm एंटी रायोट कार्टिस अनि फागत की हाइरी अमरमदा सिक्योरिटी फोर्स की कांगबुना ngarang tongan मफम सिंगदा के CPPWG की नुपी लानमी अमा यावना अहुम फागत पंगमले हाइरी पुलिस की पाव से नहाई ngarang खोंगजोमदा लेबा दका ब्रिक फील्ड मनाक्तगी के CPPWG की लानमी अमा फाकी हाइरी फारबा लानमी अदु वांगजिंग लमदिंग अवांग लेकाइदगी नरेंगबम गोविंद सिंह कुंट्रागा निपान कवि मंगोंदगी मोबाइल फोन अमा सिम कार्ड अनि सुफागत पंगमखी हाइरी मतम इकान कानादना इम्फाल ईस्ट डिस्ट्रिक्ट की मनुंग चनबा मंत्री पुखरी
Marsiland manaktagisu lalhalop asimaki nupi lanmi ama yauna ani security force ki kangmuna fagatpa ngamki hairi farabasing aduna andro makha leikaidagi asaibam Gopen Singh nifuga humdoi amadi sina maning leikaidagi laisram sanamacha leimadebi nifuga manga kawi makoi ahomak miyamdagi sel khaibada chenai haiba khangma ngamle makha taba logi thabak lokhanaba mari leinaba police station singda khusinakre hairi pauning khodagi lokocharake luchingba khanjaba ngamdrabadi center gi luchingba singda khalalasi Manipur mitai kuki gi irang lengak na laksin bangamdana matam sangna lerakpagi miyamna awaba mayok naringai matam dugi chief minister na mahaki council of minister ga loinana famdagi resign tawkiba February 8 da tawkibadagi center government na February 13 dagi president rule thambaga loinana 12 suba Manipur legislative assembly su animated suspension thamduna lakli PR lerakpa tha ahum suraklaba phawba anawba lenga ama amuk semba Leitre basi center lenga ki luchingba singna phongdokhibagi matung ina legislature singna anawba chief minister oinanaba miyoi ama khanba ngamdabadagi lengak semba ngamdabani hairi aduga miyamna hairibana chief minister resign tawkhrabasu BJP gi MLA sing lengak semnabagi masing suna leina karigidamak anawba lenga ama semba ngamdribano haibasini miyamna hainariba asidagi thoragliba wafam so MLA singna makoi gi luchingba khanba ngamdabani haibani Maduna leiriba fibam asina anawba luchingba BJP gi MLA singna khanba ngamdriba makai PR adumak leikhigadauri adubu PR leiba haibase miyamgi apambadi oide maram aduna BJP gi MLA singna makoi gi luchingba ama khallaga PR gi mahut miyamgi mihutna semba lengak leinaba hotnaba haibasi tangai fadabani BJP gi MLA singna makoi gi luchingba khanba khangdabagi party asigi wangang loisu oiba Manipur gi su coordinator oiba MB Sambipatra thasigi mangada Imphal laklaga numit ini leiramlaga BJP gi MLA kaya marum tongan unaramkhre mahakna laklamba adu PR gi mahut anawba lenga ama semnanaba oigani haibasi thajabani adubu ngasi phawba luchingba ama khanduna lengak sembagi oithokpadi udri marak asida PR leiba pamdabagi wafamdi miyamna nongmagi hena phongdoknaragli oiriba phibam asina BJP gi MLA singna makoi gi luchingba ama khanba haibasi tangai mak fadri karigumba ngamloidaba oirabadi BJP gi center gi luchingba singna makoi gi maraktagi khanbinaba haibana chubnagani phibam asida adum leiduna PR sangtha hanba tarabadi miyamna BJP gi MLA singda pendaba hengalakani editorial kalam dagi lakocharake amato aina punsin si hairaga karigi punsin bangam dribano Manipur thugaina ba honaragliba kanano haibadu Manipur gi miyamna mayek sengna khanglaba phawbada aphongba yeknaba oiriba sing asi miyamgi aponba pangal thauna sagatuna amato aina thengnaduna maithiba pinaba hotnaba ngamdaduna leiriba si yamna ikainingai ni Manipur masing thingamdana leiriba civil society organization kayagi luchingba amadi luchingbi singnasu apunbana pangal ni haibasi miyam tinba function kayada wangang nu yamna toina phongtokli adubu Manipur da leiriba masing thingamdraba civil society organization sing amadi ima saklabi nupi singi oiba lup sing fawa amato oina punsinduna apunmagi pangal thauna sagatpa ngasi fawa ngamdri leibaki oiba maru oiba issue kaya tholakpa matamda madubu thengnana bohona bada Manipur da leiriba tongan balup sing amaga wakal manadabadagi mana thokpa thabak tawduna leibagi hainabi ama adumang leiri masemangna aikhoigi afongba yeknaba oiriba singna karisu leitana khanduna Manipur thugaina ba honarakpadagi chahi ani chumna Manipur miyam awabagi ipakta taduna leibagi achobu maram ama oiribani haibasi khangpham thui khwaidagi hena nungaitribadi Manipur gi hauzik oiriba miyamgi mihut oiriba MLA sing fawba amato oina punsinduna Maraibak Manipur kannaba thodang lominaba ngamdana leiribasini MLA singi maraktasu amaga tinaba yadabadagi tukhai tanaduna leiri masimangna anawba lenga ama semnaba MLA masing suna leirabasu punsinnaba ngamdabadagi anawba lengak semba ngamdabadagi maram haibadu oiri phibam asida Manipur leiriba tongan ba civil society singi thaupuba kayana MLA sing amato oina punsillu karigidamakta punsinba ngamdribano haiba wafam phongdoragli tasekna hairaba tarabadi ahanba oina punsingadaba asi Manipur leiriba civil society sing ima saklabi nupi singi oiba lupsing mairoi singi oiba tongan na leiriba lupsing amadi Maraibang Manipur kangani haiduna chongthorakliba lupsing asi amato oina hana punsinba tabani maduna tana ikhoi masel hana punsinba ngamdana sabina mama noknei haibagum miyamgi mihut oiriba MLA gi punsinba ngamde haiduna hairakpa matamda Phagi taduna tokpagi fibamda leiriba asidi ahanbada ikhoi masel amato oina punsinba ngamgadabani karigidamakta punsinba ngamdribano kanana punsinba ngamdanaba silibano luchingba haibadu yamna pambadagi tongan baluf kaya linkhalakpagi maram oiribra haibasisu thidokpa tabadi hiram asigi matangda matau tamningai oiribadi awang nongpuki state singi manungda Mizoram state tagi tamjaningai yamna lei madudi Mizoramda Young Mizo Association YMA haiba asi khakta maglai atai tongan balup sing amata leite maduna Mizoram state ki oina thaba ama pangthokpa matamda apunmagi thauna pangal adu lengdana sagatuna leiba maram na mai pakpagi achobu maram ama oiri maduna Manipur dasu
ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯨꯞ ꯑꯃ ꯊꯝꯂꯒ ꯂꯨꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯇꯥꯏ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯗꯤꯚꯥꯏꯗ ꯑꯦꯟꯗ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯍꯟꯕ ꯇꯥꯏ꯫ ꯂꯣꯏꯅꯅ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯇꯣꯈꯥꯏ-ꯇꯣꯈꯥꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫